ꯍꯔꯥꯎꯒꯦꯁꯨ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯈꯖꯤꯛꯁꯨ ꯄꯥꯈꯠꯆꯩ ꯍꯔꯥꯎꯔꯨꯕꯗ ꯊꯨꯝꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯥꯎꯔꯛꯀꯅꯣꯗꯤ ꯀꯔꯝꯅ ꯌꯥꯅꯤ ꯃꯍꯧꯁꯥꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯇꯥꯡꯀꯛ ꯑꯃꯈꯛꯅꯤ ꯑꯇꯥꯎꯕ ꯌꯥꯝꯅ ꯅꯧꯕ ꯋꯥꯈꯜ ꯑꯣꯏꯕꯅ ꯃꯥꯂꯪꯕ ꯃꯥꯅ ꯈꯖꯤꯛꯇꯪ ꯁꯦꯔꯥꯟꯅꯅ ꯍꯣꯡꯈꯤꯕꯗ ꯁꯣꯏꯈꯤꯅꯤ ꯈꯟꯕꯅꯕꯨ ꯆꯦꯛꯁꯤꯜꯂꯨꯅ ꯍꯥꯏꯕꯅꯤ ꯇꯥꯝꯅꯥꯅ ꯌꯥꯔꯦ ꯑꯩ ꯅꯣꯏꯗꯒꯅꯦ ꯁꯨꯂꯩ ꯂꯩꯖꯅꯤꯡꯗꯦ ꯖꯣꯔꯖꯅ ꯅꯁꯥꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯁꯨꯛꯂꯧ ꯂꯧꯕꯤꯔꯣꯏ ꯇꯨꯝꯖꯔꯤ ꯒꯨꯗ ꯅꯥꯏꯠ ꯖꯣꯔꯖꯁꯨ ꯈꯟꯅꯕ ꯍꯧꯖꯤꯜꯂꯛꯏ ꯉꯁꯥꯏꯗꯤ ꯅꯪꯗꯤ ꯑꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯕꯣꯏꯔꯦ ꯇꯥꯝꯅꯥ ꯁꯥꯎꯕꯒꯤ ꯏꯃꯣꯖꯤꯃ ꯍꯜꯂꯝꯂꯒ ꯅꯦꯠ ꯑꯣꯐ ꯇꯧꯁꯤꯟꯈ꯭ꯔꯦ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯝ ꯖꯣꯔꯖ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯣ ꯇꯥꯝꯅꯥ ꯑꯣꯏꯕꯁꯤ ꯃꯉꯥꯏ ꯈꯨꯠꯀꯥꯞꯄꯤꯗꯨꯅ ꯊꯦꯛ ꯊꯦꯛ ꯀꯥꯞꯁꯤꯜꯂꯒ ꯈꯔ ꯀꯟꯇꯛꯅ ꯐꯃꯨꯡꯒꯤ ꯁꯥꯏꯠ ꯑꯃꯗ ꯂꯪꯊꯣꯔꯛꯏ ꯁꯤꯔꯣ ꯅꯪꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯑꯌꯨꯛ ꯉꯟꯅ ꯄꯦꯔꯦꯟꯠꯁꯤꯡꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ ꯇꯥꯝꯅꯥꯁꯨ ꯃꯄꯥꯅ ꯚꯦꯟ ꯑꯃ ꯋꯥꯏꯔꯒ ꯊꯤꯟꯕꯤꯔꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯂꯦ ꯏꯇꯟ ꯍꯦꯛꯇꯅ ꯂꯩꯔꯝꯕ ꯖꯣꯔꯖꯁꯨ ꯇꯥꯝꯅꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯔꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯊꯣꯔꯛꯏ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯅꯣꯛꯃꯤ ꯑꯩꯗꯤ ꯂꯥꯛꯂꯣꯏꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯕꯣꯔꯤꯁꯅ ꯕꯣꯔꯤꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯝꯃꯒ ꯇꯥꯝꯅꯥꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯈ꯭ꯔꯦ ꯅꯩꯇꯦꯝꯁꯤꯁꯤ ꯂꯥꯛꯂꯣꯏꯗꯕꯩ ꯈꯜꯂꯨꯔꯕ ꯑꯩꯗꯤ ꯕꯣꯔꯤꯁꯅ ꯌꯥꯝꯕꯨꯡ ꯉꯥꯟꯕꯒ ꯈꯪꯅꯒꯨꯝ ꯇꯧꯏꯗ ꯑꯩꯅ ꯁꯨꯝ ꯎꯕꯗꯗꯤ ꯖꯣꯔꯖꯅ ꯀꯣꯏꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯅꯤ ꯂꯩꯇꯕꯅꯤ ꯐꯥꯔꯁꯠ ꯂꯞꯁꯦ ꯀꯌꯥ ꯊꯨꯡꯅꯗꯕꯅꯤ ꯑꯗꯨꯅ ꯂꯥꯁ ꯂꯞ ꯑꯣꯏꯕꯅ ꯐꯩ ꯄꯥꯝꯕꯨ ꯄꯥꯝꯃꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤꯅꯦ ꯐꯥꯔꯒ ꯍꯦꯛꯇ ꯅꯝꯗꯅ ꯂꯧꯔ ꯂꯣꯏꯔꯦ ꯀꯣꯟꯅ ꯇꯥꯒꯩ ꯅꯨꯡꯁꯤꯅꯒꯦ ꯕꯣꯔꯤꯁ ꯃꯊꯕꯥꯛ ꯌꯩꯔꯒ ꯍꯔꯦ ꯉꯝꯃꯦꯗ ꯅꯪꯅ ꯉꯝꯕꯁꯦ ꯅꯨꯄꯤ ꯐꯥꯕꯕꯨ ꯍꯦꯜꯂꯥꯗꯧꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯀꯣꯛꯇ ꯅꯨꯄꯤ ꯐꯥꯕꯁꯦ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯩꯅꯧ ꯅꯣꯕꯥꯞ ꯍꯨꯔꯥꯜꯂꯒ ꯍꯦꯜꯂꯛꯄꯗꯧꯅ ꯈꯜꯂꯨꯔꯕꯣ ꯆꯩ ꯆꯥꯅꯤꯗꯨ ꯈꯪꯗ꯭ꯔꯤ ꯖꯣꯔꯖꯁꯨ ꯕꯣꯔꯤꯁꯇ ꯃꯣꯟꯁꯤꯜꯂꯛꯏ ꯍꯣ ꯍꯩꯈꯥ ꯍꯦꯛꯄꯗꯧꯅꯅꯦ ꯍꯦꯛꯑꯒ ꯄꯣꯀꯦꯠꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯍꯨꯔꯥꯟꯗꯣꯏꯕ ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯈꯔ ꯀꯤꯌꯨ ꯀꯤꯃꯟꯗꯦꯅ ꯍꯥꯏꯔꯤꯅꯤ ꯌꯥꯔꯦ ꯃꯤ ꯂꯣꯏꯅ ꯕꯁꯇ ꯀꯥꯈꯠꯅꯈ꯭ꯔꯦ ꯂꯥꯛꯑꯣ ꯁ꯭ꯀꯨꯜ ꯕꯁꯇ ꯀꯥꯈꯠꯅꯔꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯐ꯭ꯂꯥꯏꯠ ꯔꯤꯖꯥꯔꯚ ꯋꯥꯏꯔꯒ ꯗꯦꯜꯂꯤ ꯐꯥꯎꯕ ꯄꯥꯏꯔꯒ ꯗꯦꯜꯂꯤꯗꯒꯤ ꯑꯃꯨꯛ ꯊꯥꯏꯂꯦꯟ ꯐꯥꯎꯕ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯊꯥꯏꯂꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯇꯦꯡ ꯇꯧꯔꯛꯂꯝꯃꯤ ꯊꯕꯥꯅ ꯃꯣꯏ ꯕꯕꯥ ꯑꯉꯥꯡꯗꯨ ꯁꯦꯜ ꯀꯌꯥ ꯄꯥꯏꯍꯟꯕꯤꯈꯤꯒꯦ 30,000ꯃꯨꯛꯇꯤ ꯄꯥꯏꯍꯟꯈꯤꯕꯅꯤ ꯁꯦꯜꯅ ꯀꯌꯥ ꯂꯦꯝꯃꯤꯕ ꯕꯕꯥꯒꯤ ꯍꯛꯆꯥꯡꯗꯁꯨ ꯉꯝꯗꯦ ꯍꯦꯛ ꯍꯥꯏꯔꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤꯕ ꯅꯪꯅ ꯑꯗꯨꯗ ꯍꯦꯛ ꯍꯥꯏ ꯊꯕꯛ ꯋꯥꯅ ꯁꯨꯃꯟꯕꯒꯤ ꯁꯣꯛꯄꯅꯤ ꯀꯩꯁꯨ ꯇꯧꯗꯦꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯣꯊꯥꯕꯗ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗꯕꯗꯨꯗ ꯀꯟꯅꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯍꯟꯅꯤꯡꯕꯅꯤ ꯀꯦꯝꯕꯨ ꯂꯩꯔꯝꯗ꯭ꯔꯁꯨ ꯄꯨꯛꯅꯤꯡ ꯆꯝꯅꯕ ꯑꯇꯩ ꯂꯥꯏꯔꯤ ꯌꯧꯔꯖꯥꯠꯂꯣ ꯃꯣꯏꯕꯣ ꯃꯣꯏꯅ ꯆꯠꯈꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯄꯨꯡ 4ꯗꯤ ꯐꯥꯔꯦꯁꯦ ꯏꯆꯥ ꯊꯣꯏꯅ ꯍꯥꯏꯕꯗ ꯚꯤꯂꯦꯖ ꯑꯃꯗ ꯀꯦꯝ ꯇꯧꯔ ꯂꯩꯗꯣꯏꯅꯤ ꯍꯥꯏꯅꯦ ꯕꯦꯡꯀꯣꯛꯇꯒꯤ ꯑꯃꯨꯛ ꯕꯁꯇ ꯄꯨꯟꯅ ꯚꯤꯂꯦꯖꯇꯣ ꯃꯗꯨ ꯇꯝꯅ ꯆꯠꯇꯣꯔꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯚꯤꯂꯦꯖꯇꯨꯒꯤ ꯃꯔꯝꯗꯁꯨ ꯄ꯭ꯔꯣꯖꯦꯛ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯍꯟꯒꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯁꯨ NCC ꯀꯥꯏꯅ ꯌꯥꯝ ꯇꯧꯕꯗꯨꯅꯤ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅꯒ ꯌꯥꯝ ꯇꯧ ꯃꯥꯜꯂꯦ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯍꯣꯏ ꯀꯁꯇꯃꯔ ꯆꯪꯉꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯊꯕꯥꯗꯣ ꯃꯃꯥꯏ ꯂꯩꯔꯒ ꯌꯦꯡꯂꯤ ꯑꯁꯔꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯈꯟꯅꯁꯨ ꯄꯥꯈꯠꯂꯤꯕꯅꯤ ꯑꯁꯔꯥꯗꯣ ꯇꯦꯕꯜ ꯑꯃꯗ ꯐꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ ꯀꯣꯐꯤ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯃꯅꯤꯅ ꯃꯥꯅ ꯁꯦꯝꯕꯒꯤ ꯍꯣꯠꯅꯒꯦ ꯇꯧꯕꯒ ꯊꯕꯥꯅ ꯑꯣꯏꯅ ꯍꯧꯒꯠꯈ꯭ꯔꯒ ꯃꯥꯅ ꯄꯤꯅꯕ ꯁꯦꯝꯈ꯭ꯔꯦ ꯂꯣꯏꯔꯒ ꯑꯁꯔꯥꯒꯤ ꯃꯅꯥꯛꯇ ꯄꯤꯕ ꯆꯪꯁꯤꯜꯂꯛꯏ ꯑꯆꯔꯥꯅ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯁꯤ ꯊꯕꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯏ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯏꯅꯝꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯔꯤꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯍꯣꯡꯗꯣꯛ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯆꯥ ꯐꯥꯎꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯣꯏ ꯅꯣꯏ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯂꯥꯛꯑꯕꯅꯤ ꯃꯥꯒꯤꯁꯨ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯤ
ꯅꯣꯏꯁꯦ ꯚꯥꯞ ꯌꯥꯝ ꯇꯥꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯅꯪꯅ ꯅꯞꯄꯤꯁꯦ ꯁꯦꯜ ꯄꯥꯝꯕꯒꯤꯔ ꯏꯀꯥꯏꯒꯅꯨ ꯄꯥꯝꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯄꯤꯔꯝꯒꯦ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯔꯒ ꯍꯔꯥꯎꯕꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯅꯤ ꯅꯆꯥ ꯄꯣꯛꯏꯕꯅꯤ ꯅꯪꯒꯤꯁꯨ ꯏꯃꯨꯡ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ ꯑꯩꯅ ꯁꯟꯗꯣꯛꯅ ꯇꯥꯛꯎꯗ꯭ꯔꯁꯨ ꯏꯅꯝ ꯋꯥꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗꯦ ꯑꯥꯁꯔꯥꯅ ꯇꯟꯖꯥ ꯄꯤꯗ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯑꯗꯨ ꯈꯛꯇꯃꯛ ꯍꯥꯏꯔꯛꯂꯤ ꯊꯩꯗꯣꯛꯄ ꯑꯦꯛꯁꯀ꯭ꯌꯨꯁꯇꯣ ꯑꯩ ꯄꯥꯝꯗꯦꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯔꯣꯟꯕ ꯇꯧꯕ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯠꯇꯅ ꯑꯩꯁꯦ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯁꯤ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒꯅꯦ ꯃꯁꯤꯃꯁꯨ ꯈꯪ ꯁꯪꯈ꯭ꯌꯥꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯕꯁꯨ ꯑꯩꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯛꯄꯗ ꯃꯥꯅ ꯀꯟꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ ꯃꯅꯤ ꯐꯠ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯇꯥꯛꯄꯤꯔꯤꯁꯤꯕꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯨꯕ ꯀꯥꯂꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯦꯡꯂꯕ ꯃꯥꯏꯁꯤꯗ ꯇꯩꯁꯤꯟꯕꯤꯒꯦ ꯈꯟꯕꯤꯅꯨ ꯂꯥꯏꯔꯖꯔꯕꯁꯨ ꯌꯥꯝ ꯁꯦꯡꯅ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤꯅꯤ ꯁꯦꯜ ꯄꯥꯏꯕ ꯂꯝꯆꯠ ꯀꯥꯝꯕ ꯅꯣꯏꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯁꯔꯥꯗꯣ ꯁꯥꯎꯅꯤꯡꯉꯛꯏ ꯑꯁꯥꯎꯕ ꯐꯥꯊꯕꯒꯤ ꯍꯣꯜ ꯂꯤꯚꯔ ꯁ꯭ꯇꯣꯔꯗꯨꯅ ꯈꯣꯏꯗꯧ ꯌꯧꯅ ꯆꯤꯡꯈꯠꯈꯤꯕꯗꯣ ꯐꯣꯡꯅ ꯎꯔꯦ ꯃꯅꯤꯅ ꯁꯣꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯛꯑꯕꯁꯨ ꯃꯗꯨꯗ ꯑꯩꯅ ꯊꯥꯖꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯅ ꯃꯄꯤ ꯁꯤꯟꯊꯔꯤꯕꯁꯦ ꯑꯔꯥꯟꯕ ꯇꯧꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯝꯖꯔꯕ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯀꯤꯕ ꯑꯃꯣꯠꯄ ꯑꯃ ꯊꯥꯖꯗꯅ ꯂꯪꯁꯤꯜꯂꯛꯂꯤꯕꯁꯦ ꯇꯨ ꯁꯣꯟꯕ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯊꯃꯣꯏ ꯅꯧꯕꯅ ꯍꯥꯟꯕꯅꯤ ꯂꯦꯡꯊꯣꯛꯄꯤꯕꯅ ꯐꯔꯅꯤ ꯑꯁꯔꯥ ꯁꯥꯎꯅꯤꯡꯉꯤ ꯃꯥꯁꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯕꯅꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯈꯣꯡ ꯒꯪꯒꯝ ꯊꯥꯡꯗꯨꯅ ꯊꯣꯔꯛꯏ ꯀꯥꯔ ꯑꯗꯨꯗ ꯁꯠ ꯀꯥꯈꯠꯈ꯭ꯔꯦ ꯍꯦꯟꯗꯜ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯄꯤ ꯃꯤꯒꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯊꯥꯖꯕ ꯂꯣꯏꯅꯕꯤꯕꯒ ꯑꯗꯨꯒ ꯑꯩꯒꯤꯅ ꯅꯥꯏꯇꯣꯝ ꯃꯅꯤꯅ ꯊꯕꯥꯒꯤꯗꯃꯛ ꯃꯁꯣꯟ ꯈꯪꯅ ꯊꯣꯛꯂꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨ ꯁꯣꯟꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕꯤ ꯑꯁꯔꯥꯅ ꯑꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯗ ꯃꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯅꯤ ꯃꯅꯤꯒꯤ ꯃꯑꯣꯡꯅ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯅꯤ ꯑꯣꯖꯥ ꯃꯪꯂꯦꯝꯒ ꯑꯣꯖꯥ ꯅꯣꯡꯊꯥꯡꯒꯅ ꯇꯤꯝ ꯑꯗꯨ ꯂꯤꯠ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯪꯂꯦꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯃꯐꯝ ꯆꯥꯔꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯅꯤꯡꯊꯤꯅ ꯁꯦꯝꯍꯧꯔꯁꯤꯀꯣ ꯅꯣꯡꯊꯥꯡꯅ ꯑꯃꯨꯛ ꯅꯨꯄꯤꯃꯆꯥꯁꯤꯡ ꯅꯨꯄꯥꯃꯆꯥꯒꯤ ꯍꯦꯜꯞ ꯇꯧꯁꯤꯀꯣ ꯅꯨꯄꯤꯃꯆꯥꯁꯤꯡꯗꯨꯁꯨ ꯄꯨꯟꯅ ꯍꯣꯏ ꯃꯤꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯦꯝꯞꯁꯤꯡ ꯑꯗꯣ ꯈꯟꯅꯕ ꯍꯣꯠꯅꯔꯤ ꯂꯩꯔꯤꯕꯁꯤꯡ ꯄꯨꯟꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯃꯤꯟꯅꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯩ ꯁꯨꯔꯨꯗꯤ ꯀꯌꯥ ꯌꯥꯎꯗꯦ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯃꯥꯒꯤꯗꯤ ꯐꯦꯁꯟ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯍꯩꯇꯕꯅꯤ ꯖꯣꯔꯖꯁꯨ ꯑꯩꯗꯤ ꯑꯆꯧꯕꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯦꯝꯅ ꯐꯝꯃꯒ ꯂꯩꯊꯣꯛꯏ ꯑꯦꯔꯣꯟꯗꯤ ꯃꯇꯦꯡ ꯌꯥꯎꯁꯪꯉꯤ ꯕꯣꯔꯤꯁꯁꯨ ꯌꯥꯎꯔꯤ ꯇꯥꯝꯅꯥꯗꯣ ꯖꯣꯔꯖꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯃꯇꯣꯝꯗ ꯁꯣꯟꯖꯩ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯀꯩ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯀꯩ ꯀꯥꯟꯅꯕꯗ ꯊꯣꯏꯅ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯀꯅꯥꯗꯣꯏꯅꯤ ꯁꯛꯇꯥ ꯊꯤ ꯅꯤꯡꯊꯧ ꯁꯥꯕꯁꯤꯗꯅꯤ ꯊꯣꯏꯗꯣ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯂꯤ ꯑꯗ ꯇꯥꯏꯍꯦ ꯃꯌꯥꯝꯅ ꯇꯧꯅꯔꯤꯁꯦ ꯌꯥꯎꯒꯦꯗꯤ ꯍꯥꯏꯗꯤꯅꯦ ꯅꯨꯄꯤ ꯃꯔꯛꯇꯁꯨ ꯑꯃ ꯌꯥꯎꯔꯤ ꯀꯨꯏꯟ ꯌꯥꯝ ꯁꯥꯖꯕꯤ ꯑꯃ ꯑꯁꯨꯝꯅ ꯀꯦꯝ ꯈꯟꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯁꯣꯂꯔ ꯃꯩꯁꯤꯡ ꯑꯗꯣ ꯑꯀꯣꯏꯕꯗ ꯉꯥꯟꯅ ꯊꯥꯡꯒꯠꯅꯔꯛꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯕꯒꯤ ꯂꯥꯎꯅꯔꯛꯏ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯕꯗꯣ ꯑꯁꯣꯏꯕ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯔ ꯃꯪꯂꯦꯝꯅ ꯑꯣꯀꯦ ꯑꯦꯁꯦꯝꯕꯜ ꯉꯥꯏꯍꯥꯛ ꯇꯧꯔꯁꯤ ꯊꯣꯡꯅꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯂꯦꯞꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯪꯂꯦꯝꯅ ꯋꯥ ꯉꯥꯡꯉꯛꯏ ꯉꯁꯤ ꯄꯨꯟꯅ ꯂꯥꯛꯏꯁꯦ ꯅꯣꯏ ꯀꯨꯟꯃꯉꯥꯅꯤꯀꯣ ꯄꯨꯟꯅ ꯌꯦꯁ ꯁꯔ ꯃꯪꯂꯦꯝꯅ ꯒ꯭ꯔꯨꯞ ꯕꯤꯗ ꯚꯦꯠꯅꯥꯝꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯔꯨꯞ ꯑꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯁꯤꯗ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯡ ꯐꯥꯡ ꯇꯧꯕ ꯌꯥꯔꯣꯏ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯃꯅ ꯁꯥ ꯀꯩ ꯇꯝꯕ ꯉꯝꯗꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤꯀꯣ ꯌꯥꯝꯅ ꯂꯥꯡꯕ ꯇꯧꯒꯅꯨ ꯂꯥꯡꯁꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯥꯡꯒꯗꯕꯅꯤ ꯅꯨꯄꯤꯃꯆꯥ ꯅꯣꯏꯁꯨ ꯅꯣꯏ ꯃꯤꯁꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯑꯁꯣꯝꯒꯤ ꯒ꯭ꯔꯨꯞ ꯕꯤꯗ ꯃꯤ 35 ꯑꯃ ꯆꯠꯂꯝꯃꯅꯤ ꯃꯤ ꯌꯥꯝꯕ ꯃꯣꯏꯅ ꯍꯦꯜꯂꯝꯃꯅꯤ ꯅꯣꯏ ꯁꯦꯛꯁꯟꯁꯤꯗꯤ ꯃꯤꯛꯁ ꯇꯧꯕꯅꯤꯅ ꯁꯛ ꯈꯪꯅꯗꯕꯁꯤꯡꯗꯣ ꯐꯖꯅ ꯈꯪꯅꯔꯣ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯣ ꯌꯨꯅꯤꯇꯤ ꯑꯣꯏꯌꯨꯀꯣ ꯑꯣꯀꯦ ꯄꯣꯊꯥꯅꯔꯨꯔꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ
mayamda pula mamai lege tawbaga marak amuk thalai ihe wait haigada wa hayawdre tawrisi mahiro sing ado manglem gi aphinga phaidada wa wa noi manglem su nokna hayeng sa hiking gi tapta village mati ama koirsi project report su lawsi ko punamo hoi sir manglem nongthangna monsinuna miskidi kay haning malege nongthangna yarni sir sana hari singsiga chap manari angang kay yare pothano ronga mahiro nupi sing khuding mag ano ahum mari prinsinaranga mari tawnei tamna ga thoiga so nakalamada phammi tamna na as wadro hojikti sa se kenom tawri lamsang goi maga nong panthan laga tawrani phadongwa aduni sidore isu school na phana puthok e haijabe wani khunimak sel gi sengak tani ni tawri se koksi ngawe lamsang na chatpasi ngasi na han mani isa se thoktuk lawe nang kem da tawdabra khoidi tawbide ai yam thinu ngai wazara so somdana mamage phone wari sane George na aina sanin chatni ke dorage chaga sum phone tor isu kaigino ajarana nangbu ma sida kok chat ke haiba yadabro ai mi tharake nangbu lobala ange George so yaning jaduna phingale yare ai ya pamde yala kana maya mangdana ai so alakana phone do sasa thamu yare nya lita pet tor kana asara so tathari phare phajana cheksina layu ko ma silinga sise puning lumde wangang baloi banangde phone sat ka khri mayam langna rakpaduna kedorabano na khali adubu ke manung dagili thoktre Boris de kedorabano khanna yengba thoklui aduga mo sapai silei adongi future wife to hando pi hole George pu hawala ga thokre Boris na hayawi whatsapp thoina se namai se singra ta tho ai bottle sidagi haithar ke ko thoina bottle dagi singra hairanga mamai mamit to ta thok halamni school gi satri mandaba dipim chama su sangsilaga asum na ngai ningolna kedorage ko ngawi oyamni kesodorena asi hairanga tamnagi managanda tamna nan thabirakli mamit mamai ga ta tholaga masa makhong matkot khara inghan bagi khara pharakli nongthangna tamna khara pharabro tamna na miss kokse khara yangi ado khara ni ngauri la restaurant sila hoi miss ningol si miss nongthangi manau nupi ni ma diskula to pada tammani adobo machegi matung inaraga punalak minabani ningolna che akoyum jangaga pathamina rage nongthangna phare ke manung do inane pathalo nupi ahum duna ke manung ne changki banagi jorso moyi kem duna lakli Borisna singbiramu ba George na ahoy singjarami noi romance yam ti paktibo film yam male reality yam oisadebo nathoro pakhata yaribo soibe yabana teko ma soikibada ai nupi thiba khangoi doini hoine sono chubani na sono subi se leitradi akhoi gumbada ngaubi wakhal tabidi phangoi doriba ningolna khara pharaba tamnana phare tanjaduna mapandagi lauri chaksanarse langnaro ningolna tamna nangamdera thoina sida puna khoyong adum charasiro tamna na aidi kya sasaningre changmu chasiloradi asigi hantopada loirani noi chawro ai chararoinge chakhause khasiktang hangange thoina taununa chakhom motangdi chaba phabani tamna na asigi pukse ithan thandali thok laure ai hipange phare se duni hipamoko ngakta mamit usilaga amu hipthakre ningolna asuna thoida hangai mingsu khangre tawrise
ꯆꯥꯛ ꯆꯥꯊꯣꯔꯁꯤꯂꯣ ꯇꯥꯝꯅꯥꯕꯨꯗꯤ ꯈꯪꯕ ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏ ꯑꯁꯦꯡꯕꯒꯤꯕꯨꯗꯤ ꯊꯣꯏꯍꯟꯕꯤ ꯀꯧꯏ ꯑꯗꯨꯗ ꯁꯝꯖꯤꯜꯂꯒ ꯊꯣꯏ ꯊꯣꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯅꯤꯃꯛ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯇꯥꯝꯅꯥꯅ ꯍꯤꯞꯄꯒ ꯂꯩꯔꯤꯉꯩ ꯖꯣꯔꯖꯇꯣ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯍꯩ ꯃꯍꯤ ꯕꯣꯇꯜ ꯑꯃ ꯁꯠ ꯂꯪꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯤꯠꯇꯣ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯌꯦꯡꯈꯠꯂꯛꯏ ꯖꯣꯔꯖꯅ ꯊꯛꯆꯤꯜꯂꯨ ꯅꯪ ꯑꯃ ꯅꯥꯔꯒ ꯃꯌꯥꯝ ꯃꯊꯥ ꯁꯥꯟꯅꯅꯕꯅꯤ ꯇꯥꯝꯅꯥꯁꯨ ꯈꯔ ꯏꯀꯥꯏꯅ ꯍꯣꯏ ꯖꯣꯔꯖꯇꯣ ꯇꯦꯕ꯭ꯂꯦꯠ ꯑꯃꯃꯨꯛ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯆꯥꯁꯜꯂꯣ ꯑꯗꯨꯒ ꯍꯤꯞꯄꯣ ꯀꯣꯛ ꯉꯥꯎꯗꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯐꯝ ꯂꯣꯝꯗ ꯆꯪꯉꯛꯏ ꯕꯣꯔꯤꯁꯀꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ ꯕꯣꯔꯤꯁꯅ ꯀꯥꯏꯗ ꯃꯥꯡꯉꯨꯏꯅꯣ ꯅꯊꯧꯔꯣ ꯏꯃꯥꯏ ꯍꯥꯎꯇ꯭ꯔꯦ ꯍꯥꯏ ꯉꯁꯥꯏꯅꯤ ꯍꯣ ꯆꯥꯔꯣ ꯌꯥꯔꯦ ꯁꯛ ꯐꯖꯕ ꯔꯥꯕꯣꯟ ꯃꯥꯟꯕ ꯑꯦꯔꯣꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯅꯕꯥꯅꯤ ꯈꯛꯇꯅꯤ ꯇꯨꯃꯤꯟ ꯆꯥꯔꯣ ꯕꯣꯔꯤꯁꯅ ꯍꯣꯏ ꯍꯣꯏ ꯍꯣꯃꯣꯔꯦ ꯑꯦꯔꯣꯟꯅ ꯅꯪꯅ ꯆꯒꯠꯂꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯏ ꯄꯣꯠꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯀꯣꯔꯣꯛ ꯀꯣꯏꯅ ꯐꯝꯗꯨꯅ ꯑꯟꯇꯥꯛꯁꯔꯤ ꯁꯥꯟꯅꯩ ꯂꯥꯡꯕ ꯄꯥꯝꯖꯕ ꯕꯣꯔꯤꯁꯇꯤ ꯑꯟꯇꯥꯛꯁꯔꯤ ꯌꯥꯎꯔꯤ ꯑꯦꯔꯣꯟꯒ ꯖꯣꯔꯖꯀꯗꯤ ꯇꯣꯉꯥꯟꯅ ꯅꯥꯀꯟ ꯑꯃꯗ ꯐꯝꯂꯤ ꯑꯦꯔꯣꯟꯅ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦꯀꯣ ꯖꯣꯔꯖꯅ ꯈꯪꯍꯧꯗꯦ ꯅꯪ ꯑꯩ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕꯗꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄꯗ ꯅꯪꯒꯤ ꯅꯇꯧꯅ ꯋꯥꯉꯥꯡꯅ ꯑꯩꯒꯤ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯊꯣꯛꯍꯜꯂꯦ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯅꯨꯡꯁꯤꯅꯁꯦ ꯑꯍꯜ ꯚꯥꯞ ꯇꯥꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯚꯥꯞ ꯇꯥꯁꯤ ꯅꯪꯅ ꯏꯃꯥꯁꯤꯗ ꯋꯥꯔꯧꯕꯗꯣ ꯋꯥꯔꯧꯒꯅꯨ ꯏꯃꯥꯁꯤꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯥꯁꯤꯒꯤꯁꯨ ꯃꯔꯥꯜ ꯂꯩ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯁꯣꯏꯕꯅꯤ ꯆꯨꯝꯃꯤ ꯏꯃꯥꯁꯤꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯋꯥꯔꯧꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯥꯟꯖꯗ꯭ꯔꯕ ꯅꯪꯕꯨ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕꯁꯤꯅꯤ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅ ꯂꯥꯟꯈꯤꯕꯗꯨ ꯅꯪꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦꯗ ꯑꯗꯨꯒ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯁꯤ ꯌꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤ ꯈꯟꯖꯤꯜꯂꯨꯗꯦꯗꯤ ꯍꯥꯏꯔꯒ ꯑꯦꯔꯣꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯌꯨꯝꯗꯨꯗ ꯏꯃꯥꯁꯤꯅ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯣ ꯃꯤꯀꯨꯞꯇꯨꯗ ꯑꯣꯏꯅ ꯑꯩ ꯂꯥꯛꯑꯒꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯅꯤ ꯑꯩ ꯏꯃꯥꯁꯤꯗ ꯅꯪꯕꯨ ꯌꯥꯝ ꯊꯨꯅ ꯌꯨꯝꯗꯨꯗ ꯀꯧꯍꯜꯂꯛꯑꯅꯤ ꯑꯦꯔꯣꯟꯅ ꯖꯣꯔꯖꯀꯤ ꯋꯥꯈꯜꯂꯣꯟꯗꯨꯕꯨ ꯊꯤꯡꯉꯛꯏ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯊꯃꯣꯏ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯃꯨꯜꯂꯒ ꯂꯧꯅꯤꯡꯗꯦ ꯏꯃꯥꯁꯤꯅ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄꯗꯣ ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯒꯦ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯕꯣꯔꯤꯁꯇꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯇꯣꯀꯤꯡ ꯇꯧꯔꯝꯃꯤꯁꯤꯕꯣ ꯅꯠꯇꯦ ꯅꯕꯥꯅꯤꯁꯤ ꯀꯣꯏꯅꯗꯅ ꯑꯃꯨꯛ ꯂꯩꯔꯝꯗꯅꯀꯣ ꯑꯃꯅ ꯍꯦꯔꯣ ꯌꯥꯝꯁꯦ ꯑꯃꯅ ꯒꯦ ꯁꯣꯏꯗ꯭ꯔꯦ ꯆꯤꯡꯅꯔꯛꯑꯦꯕꯣ ꯖꯣꯁꯅ ꯄꯥꯏꯔꯝꯕ ꯕꯣꯇꯜꯗꯨꯅ ꯕꯣꯔꯤꯁꯀꯤ ꯃꯃꯥꯏꯗꯨꯗ ꯊꯣꯝꯃꯛꯏ ꯂꯥꯏꯕꯛꯇ ꯄꯥꯜꯂꯗꯨꯅ ꯑꯌꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯖꯣꯔꯖꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯗꯥꯏꯂꯣꯛ ꯍꯥꯏꯕꯩꯅꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯑꯦꯔꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝ ꯆꯥꯔꯛꯀꯅꯤ ꯕꯣꯇꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯄꯜ ꯀꯤꯟ ꯈꯨꯕꯥꯛ ꯈꯨꯅꯝ ꯆꯩ ꯂꯣꯏꯅ ꯆꯥꯔꯛꯈꯤꯅꯤ ꯅꯔꯥꯏꯕꯛ ꯐꯔꯒꯅ ꯊꯥꯡ ꯅꯣꯡꯃꯩꯁꯨ ꯑꯗꯨꯝ ꯆꯥꯔꯛꯈꯤꯅꯤ ꯃꯥꯁꯨ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯕꯣꯔꯤꯁꯇꯣ ꯃꯊꯟꯗ ꯁꯨꯛꯏ ꯐꯥꯒꯤ ꯇꯧꯕꯒꯁꯦ ꯁꯨꯛ ꯌꯥꯝꯃꯛ ꯌꯥꯗꯕꯩ ꯃꯑꯣꯡꯅꯤꯕ ꯑꯋꯣꯏꯀꯤ ꯀꯣꯏꯕ ꯀꯣꯏꯅꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯈꯥꯗ ꯇꯥꯔꯤꯕ ꯕꯣꯇꯜꯗꯨꯅ ꯅꯣꯟꯊꯔꯛꯂꯒ ꯁꯥꯎꯔꯪ ꯌꯦꯡꯂꯤ ꯃꯈ꯭ꯋꯥꯡꯒꯁꯨ ꯃꯦꯠꯂꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏ ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯄ ꯌꯥꯕ꯭ꯔꯣ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯕꯣꯇꯜꯗꯨ ꯂꯥꯛꯇꯅ ꯍꯦꯛꯇ ꯀꯥꯎꯈꯤꯕꯗꯨꯅ ꯂꯥꯞꯅ ꯄꯥꯏꯔꯛꯂꯒ ꯊꯣꯏꯒꯤ ꯂꯥꯏꯕꯛꯇ ꯃꯐꯝ ꯆꯥꯗꯅ ꯈꯪꯄꯥꯟ ꯍꯦꯛ ꯄꯥꯜꯂꯤ ꯊꯣꯏꯅ ꯑꯌꯣ ꯍꯩ ꯊꯣꯔꯥꯕꯤ ꯃꯆꯥ ꯀꯅꯥꯅꯣ ꯕꯣꯔꯤꯁꯇꯤ ꯊꯣꯏꯗ ꯄꯥꯟꯈꯤꯕꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯎꯍꯧꯔꯦ ꯍꯩ ꯕꯣꯔꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪ ꯈꯨ ꯐꯤ ꯀꯥꯝꯂꯒ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯅꯤ ꯖꯣꯔꯖ ꯑꯦꯔꯣꯟ ꯃꯪꯂꯦꯝ ꯅꯣꯡꯊꯥꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏ ꯈꯔ ꯐꯤꯡꯅ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯃꯤꯁ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯕꯣ ꯅꯣꯡꯊꯥꯡꯅ ꯍꯦꯟꯖꯟꯗꯦꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯂꯝꯕꯅꯤ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯣꯏꯅ
ꯃꯌꯥꯝꯅ ꯃꯄꯥꯟꯗ ꯂꯣꯏ ꯂꯥꯡ ꯂꯩꯔꯦ꯫ ꯊꯣꯏꯅ ꯑꯣ ꯑꯩꯗꯤ ꯍꯦꯟꯖꯤꯜꯂꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯝꯄꯥꯛ ꯃꯆꯤꯗꯨꯗ ꯐꯝꯊꯔꯛꯂꯤ꯫ ꯖꯣꯔꯖꯅ ꯁꯥꯔ ꯉꯝꯗ ꯉꯝꯗ꯭ꯔꯒ ꯑꯗꯨꯝ ꯃꯤ ꯀꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤꯗ꯫ ꯇꯥꯝꯅꯥꯅ ꯌꯥꯅꯤꯌꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯍꯥꯟꯈꯩꯗꯣ ꯂꯝꯁꯥꯡ ꯁꯨꯡꯆꯠ ꯆꯠꯇꯕꯒꯤ ꯇꯧꯔꯤꯅꯤ ꯉꯁꯥꯏꯗꯗꯤ ꯃꯌꯥꯝ ꯐꯔꯦꯗ ꯀꯩꯝꯇ ꯇꯧꯗ꯭ꯔꯦꯕꯨ ꯍꯥꯏ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯗꯤ ꯐꯔꯅꯤ꯫ ꯅꯣꯡꯊꯥꯡꯅ ꯐꯔꯦ ꯐꯔꯦ ꯉꯝꯗ꯭ꯔꯁꯨꯅꯦ ꯂꯣꯠꯁꯤꯟꯒꯅꯨꯀꯣ꯫ ꯍꯣꯏ ꯃꯤꯁ꯫ ꯅꯣꯡꯊꯥꯡꯅ ꯐꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ ꯀꯅꯥ ꯀꯅꯥ ꯄꯨꯟꯗꯣꯏꯅꯣ ꯊꯣꯏꯒ ꯅꯪꯒ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯀꯅꯥ ꯍꯥꯞꯁꯤꯒꯦ꯫ ꯅꯤꯡꯉꯣꯜꯁꯨ ꯃꯄꯥꯟꯗꯒꯤ ꯄ꯭ꯔꯕꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯁꯠ ꯈꯨꯝꯃꯛꯏ ꯏꯆꯦ ꯑꯩꯒ ꯈꯣꯏꯍꯨꯝ ꯇꯨꯝꯃꯒꯦ꯫ ꯅꯣꯡꯊꯥꯡꯅ ꯐꯔꯦ ꯐꯔꯦ ꯁꯥꯔ ꯃꯪꯂꯦꯝ ꯑꯩꯈꯣꯏꯁꯨ ꯊꯣꯛꯑꯁꯤꯔꯥ꯫ ꯃꯪꯂꯦꯝꯅ ꯊꯣꯛꯑꯁꯤ ꯑꯉꯥꯡꯁꯥ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯑꯦꯔꯣꯟꯅ ꯍꯣꯏ ꯁꯥꯔ꯫ ꯃꯪꯂꯦꯝ ꯅꯣꯡꯊꯥꯡ ꯑꯦꯔꯣꯟ ꯃꯔꯤ ꯃꯔꯤ ꯊꯣꯔꯛꯂꯤ꯫ ꯖꯣꯔꯖꯅ ꯇꯥꯝꯅꯥꯗ ꯆꯦꯠ ꯃꯆꯦꯠ ꯑꯃ ꯂꯪꯁꯤꯜꯂꯝꯃꯤ ꯃꯤꯆꯤ ꯑꯃꯁꯨ ꯊꯛ ꯂꯥꯎꯅ ꯈꯠꯆꯤꯜꯂꯝꯃꯤ꯫ ꯇꯥꯝꯅꯥꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯏꯁꯨ ꯇꯥꯝꯅꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯄꯥꯏꯁꯤꯟꯅꯩ꯫ ꯑꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯌꯦꯡꯉꯁꯤ꯫ ꯅꯤꯡꯉꯣꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯦ ꯃꯇꯠ ꯑꯗꯣ ꯐꯥꯛꯇꯣꯛꯂꯒ ꯄꯨꯟꯅ ꯄꯥꯃꯤꯟꯅꯩ꯫ ꯅꯁꯥ ꯅꯥꯍꯟꯒꯅꯨ ꯅꯪ ꯑꯩꯅ ꯕꯨꯛ ꯇꯧꯈ꯭ꯔꯕꯅꯤ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫